Ngara numidawairam phongkiba panam pausegi editorialgi pauda miyamda khudo tamjike kuki tapa mafamsingda aphaspa thambagi wahanthok leirabadi Manipurgi lan khudakta loigani pikliba angang marol thoklobasingna fawba Manipurda thokliba lal asi kanana loisindabano amadi kanana hawbano loinana asumbana kanano arambana kanano haibasi loina khangnare haibasi ngasigi state lengakna amasung center lengakna khangba watlabra natraga khangna thawaina khangsinaroi haribra haibagi wangsingna lamdam asida pungnilekle haibada langadaba mande khalli kumda lising aniga sumna kunga homdoigi May 3 dagi ngasi fawa chathariba lala sida ahubagi matamga haujiki matamgi kharak kenarabasu terrorist ki thawng chathavana kanano amade lan ngakthokpana kanano haibasi ngasi fawa India lenga kilusingba singna khangnibra natraga khangsinadribra haibagi wangsingna supungni niliba state ama oire haibada haimamba thoklaroi haiba yai mara leitaba micham yam hatpa topage mathakta miyam gilan tu manghanba yum kai thaba amade national highway singda chapa thawgi amadi gas ki gari loinana chana thaknaba polam telhau sanam alu puba gari phawa mai thare masidagi hendokladuna pikliba angang amade nupi mama macha sing phajin pusingkhibadagi hena sabu irang thokliba asigi manungda phajingkhiba miyoi sing adu kari thoklamgadage tamba ngamdaba phibamda lairiba matam masida kuke terrorist singa sibunga si phawba India lengana terrorist ni haina malemgi lebak miyam khangnaba lauthokta tha taraga mapa pharaklaba phawba lariba maramna karigino haibasina maram oiraga handaki lawlokpa horakpada micham maungna ha lawsubi halakpadagi state asigi yelawmi singi thamoida tasengna hakthengna thinbagi chap manabagom tarokle haiba yai nakal amaromdana Manipurgi police station taruk maru oina Lamlai police station Moirang Leimakong Lamsang Sengmai amasung Jiribam police station na kuwamba mafamsingda Armed Forces Special Power Act 1958 naungna amuk November 3 lising aniga sumna kunga marida thamjilapagi wafam leirakli oirakleba pibam masina maram oiraga Manipurgi mi mayam maru oina yelawmi sing mitami singna naungna afaspa thamjilakleba police station taru asigi mamangda hana tholoktana lairiba Churchampur kangpopina singba singda kari maramgi phongna nomai paraga su chatnarabasu ground rule thogairaga maitei singda landarakpada karigi mara leiba sing logi serak pidana kaw thabagum thamduna tha taraga mapal pharaklaba fawbada thamlibano haibagi wahang kayana state asigi maikei kayadagi miyamna ngangnarakli aduga hanta haukiba numit kharanigi mamangda state asigi singkong singyada poinu tha lakpagi lawlokpada kuki singna terrorist ki thawng chatharakpadagi afaspa police station tarukna kuwanba mafamsingda thamlakpani hainarakpana maram oraga afaspa thamlabanina khulngapa maitei sing takthokkiba yanaba thawsila haibagi wahang amuk lakli nakal amaromdana India gi lenganga thamoi sengna lan khamba amadi lan ngakpa oravadi Marala mapa faraba kuki narco terrorist ase maru phangna muthatlaga Manipurgi irang tha kharagi manungda loisinba yana tha taraga mapal faraklaba fawba la loisinabagi poram yapa mandabagi thong sathaduna laribano haibagi wangsing kayamuksu state asigi yelawmi sing mitami singna maikei kayadagi hangnarakli maram aduna thamoi sengna India gi center lengakna afaspa thamgera thamoira aramba tawriba terrorist ki thong chathaduna lairiba singgu kuki taba mafamsingda afaspa thambagi wahanthok lehenduna mara leiba singlogi oiba serak phanganduna thamoi singna lanlo sinaba India gi lengangna sinbana khwaidagi azuma khongtang oigani khalli amadi police station tarukta nauna afaspa thamlapagi wahanthok lehenbanati Manipurda irang loisinbada matam thengthagadaba mali makha tarappo pauda November 13 gi Jiribam gi thawdo NIA na thijimba hokre laikhidraba Militant sing police na DNA test awgadavani haibadigi imung manung amata tholaktre tha sigi 13 da Jiribam da thokiba nomai kamnabagi thawdo adu NIA na tongamba case ani thongna investigation sathaba hokre silsar mokta lariba kuki Militant sing gi dead body adu karilamdagino haiba chap chana khangdoknanaba Manipur police ki maikaidigi DNA test tawkani hairakpadagi asiba sing adu claim tawpinaba kana amata tholaktre
ꯃꯗꯨꯒꯤ ꯃꯍꯨꯠꯇ DNA ꯇꯦꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ CRPFꯒ ꯈꯨꯠꯊꯣꯛꯅꯕꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯅꯧꯅ ꯆꯌꯦꯠꯅꯕ ꯀꯌꯥ ꯊꯣꯛꯂꯛꯂꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ 7ꯅ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯐꯦꯜꯖꯣꯡꯗꯒꯤꯅꯤ ꯍꯥꯏꯔꯝꯕꯗꯨ ꯍꯧꯖꯤꯛ ꯅꯧꯅ ꯑꯃꯨꯛ 7ꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤꯅꯤ, ꯑꯃꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯏꯁꯨ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯈꯨꯝꯖꯤꯟꯅꯕ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝ (ITLF) ꯑꯃꯁꯨꯡ ꯀꯨꯀꯤ ꯕꯣꯔꯗꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨ ꯄꯨꯂꯞ ꯑꯣꯏꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯀꯨꯀꯤꯖ ꯃꯥꯔꯇꯤꯌꯔ ꯁꯦꯃꯦꯇ꯭ꯔꯤꯗ ꯑꯣꯏꯅ ꯂꯩꯔꯣꯟ ꯆꯟꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯗꯥꯕꯤ ꯇꯧꯔꯤ꯫ ꯖꯤꯔꯤꯕꯥꯝꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ NIAꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯦꯁ ꯄꯥꯏꯈꯠꯀꯗꯧꯔꯤꯕꯁꯤ ꯄꯨꯟꯅ ꯀꯦꯁ 3ꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯦꯁ 2ꯅ ꯅꯕꯦꯝꯕꯔ 18ꯗ ꯀꯨꯀꯤꯃꯥ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯔꯣꯕꯦꯛ ꯗ ꯈꯨꯠ ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯅꯕꯦꯝꯕꯔ 18ꯗ ꯃꯥꯔꯕꯦꯂꯁ ꯚꯣꯂꯨꯟꯇꯤꯌꯔꯅꯤ ꯍꯥꯏꯕꯁꯤꯡꯅ RPG ꯌꯥꯎꯅ ꯁꯣꯐꯤꯁꯇꯤꯀꯦꯇꯦꯗ ꯋꯦꯄꯟ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯣꯔꯠ NIAꯒꯤ ꯃꯈꯥꯗ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯍꯦꯗꯀ꯭ꯋꯥꯔꯇꯔ NIA ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯕ꯭ꯔꯥꯟꯆ ꯑꯅꯤꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯦꯁ 2 ꯈꯥꯏꯗꯣꯛꯇꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯕ ꯍꯧꯈꯤꯕꯅꯤ꯫ NIAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯦꯁ 2 ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯖꯤꯔꯤꯕꯥꯝ ꯑꯃꯁꯨꯡ ꯕꯣꯔꯣꯕꯦꯛꯇ꯭ꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯔꯤ ꯂꯩꯅꯕ ꯀꯦꯁ ꯐꯥꯏꯜꯁꯤꯡ ꯌꯥꯎꯅ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯥꯏꯇꯦꯝꯁꯤꯡ ꯑꯃꯁꯨꯡ ꯑꯦꯚꯤꯗꯦꯟꯁꯁꯤꯡ ꯑꯗꯨ ꯁꯕꯃꯤꯠ ꯇꯧꯔꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯖꯤꯔꯤꯕꯥꯝꯗ ꯈꯨꯠꯊꯣꯛꯅꯕꯗ ꯂꯩꯈꯤꯗꯕꯁꯤꯡ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯅꯠꯇꯦ, ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅꯤ꯫ ꯀꯦꯝꯞꯀꯤ ꯃꯄꯥꯟꯗ ꯈꯥꯝꯕ PPꯗꯒꯤ LMG ꯀꯥꯞꯄꯗꯒꯤ ꯃꯈꯣꯏ 10 ꯁꯤꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯗꯨꯅ CRPF ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯀꯦꯝꯞꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯊꯝꯂꯒ ꯔꯤꯂꯤꯐ ꯀꯦꯝꯞ, ꯌꯨꯝ ꯑꯃꯁꯨꯡ ꯗꯨꯀꯥꯟꯁꯤꯡ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯇꯧꯔꯝꯕꯅꯤ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯕꯣꯔꯣꯕꯦꯛꯇ꯭ꯔꯒꯤ ꯖꯀꯨꯔꯥꯗꯣꯔꯗ ꯂꯩꯕ CRPFꯀꯤ ꯀꯦꯝꯞ ꯑꯃꯗ ꯑꯦꯇꯦꯛ ꯆꯠꯊꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯠ ꯍꯟꯕꯗ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ 10 ꯑꯗꯨ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯑꯃꯠꯇ ꯅꯠꯇꯦ, ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅꯤ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ CRPF ꯑꯃꯁꯨꯡ ꯄꯨꯂꯤꯁ ꯀꯦꯝꯞꯗ ꯑꯦꯇꯦꯛ ꯆꯠꯊꯗꯨꯅ ꯄꯔꯁꯣꯅꯦꯜꯁꯤꯡ ꯃꯄꯥꯟ ꯊꯣꯛꯍꯟꯗꯅ ꯊꯝꯂꯒ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯁꯨꯡ ꯗꯨꯀꯥꯟꯁꯤꯡ ꯃꯩ ꯊꯥꯕ ꯌꯥꯎꯅ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯕꯅꯤ꯫ ꯀꯦꯝꯞꯀꯤ ꯋꯥꯡꯃꯗ ꯈꯥꯝꯗꯨꯅ ꯊꯝꯕ ꯕꯨꯂꯦꯠꯄ꯭ꯔꯨꯐ ꯒꯥꯔꯤ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯟꯅ ꯎꯍꯧꯗꯕꯅꯤ꯫ ꯕꯨꯂꯦꯠꯄ꯭ꯔꯨꯐ MPP ꯑꯗꯨꯗꯒꯤ LMGꯅ ꯑꯦꯇꯦꯛ ꯇꯧꯕꯗꯒꯤ ꯃꯈꯣꯏ 10 ꯑꯗꯨ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅ CRPF ꯑꯣꯊꯣꯔꯤꯇꯤꯅ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯈꯨꯠꯊꯣꯛꯅꯕꯗ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ 10ꯒꯤ ꯃꯅꯨꯡꯗ 7ꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅꯤ꯫ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 200 ꯍꯦꯟꯅ ꯂꯥꯞꯅ ꯂꯥꯛꯂꯒ ꯀꯔꯝꯕ ꯈꯨꯜꯅ ꯃꯈꯣꯏꯅ ꯉꯛꯂꯤꯕꯁꯤ? ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯤꯑꯣꯏ 10 ꯑꯁꯤꯅ ꯁꯤꯈꯤꯕ ꯑꯁꯤ CRPFꯀꯤ ꯀꯦꯝꯞ ꯑꯃꯒꯤ ꯅꯥꯀꯜꯗꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 10 ꯑꯁꯤꯗꯒꯤ CRPFꯅ AK-47 ꯔꯥꯏꯐꯜꯁ, SLR ꯑꯃꯗꯤ RPGꯅꯆꯤꯡꯕ ꯐꯒꯠꯄ ꯂꯩꯈ꯭ꯔꯦ꯫